Silongi doctor amana Meghalaya gi ahanba COVID-19 gi patient oikre Meghalaya da COVID-19 gi ahanba case thengnakre Kudong thingai oirba laina laisat asi positive oirba mioi adu masa gi sei hukumapan suraba doctor amani Silongi Bethany Hospital da thabak tawbani iram sig matang da Meghalaya gi health minister AL Hegna haiki doctor ama positive oirakra matungda Bethany Hospital matam kaktana sil tushale Oirili papiba masigi matang da health minister na state ki chief minister Conrad K Sangma ga unadana COVID-19 gi protocol ningthina ngakna ba health commissioner da khangan ki hospital da hoji quarantine center onto ki baga loina doctor nurse amadi atai staff punamak numit 13 ni naitum thamlaga observation tawna thorang lokat ki serak sida Silong gi Bethany Hospital da layeng nona lerak kiba miyo amang ase ayu angan bada masa mathanta sijakre hospital gi source amana haiki Masa ke sei kuntaruk surba miyo etu mamang sayol da pukala kibani Southwest Khasi Hills district gi lakpa miyo etu hospital gi thongnau da song tharaga masa mathanta chije kibani kari marak gi miyo etu masa mathanta chijana ba phireb loruk ni no haiba chapchana khangma ngamdri amaronda Meghalaya gi ahanba COVID-19 patient etu mapale bak da chaluba leite Bethany Hospital da thabak toba doctor adu mamang nupa da gi launa rakpa oirangani haina thajanari Mamak nupa adu Air India gi pilot ni Bethany Hospital gi doctor ama coronavirus positive oire haba khanglak padagi state langang na akan ba section thorang lokole anaba miyo adu negrims ta layengli Roibada paudami yang tabir pun mutpu thagat jari